Hello guys, welcome back to my channel. Ngasi aina haijagadriba si Mangda suicide tawba ubagini. Mangda suicide tawba si punsida loikraba chapter amabu let go tawningbagi message habit thaudok natraga face ama oibe yai. Haibadi aikhoida maru oidraba pot ama. Aduna awaba amuk hena wahaningdre haibagi message ni. Situation amada matam kuina yetlaga lairakpa adu loisinba ngamlani. Stress, emotional attachment oibe yai. Anauba chapter natraga punsi ama hauba ngamlani. Punsida afaba challenge kaya accept tauba ngamlagani. Isani isabu mayek sengna khanglakpagi matam oire, isagi value isana khangba ngamlagani. Negative energy aduga pangsawda sawningba wakhal nungaitaba kaya adu release tauba ngamlagani. Matam kuina lotuna thamluraba natraga phumduna loinaduna lakpa awaba kaya amasu release tawba ngamlagani. Thank you guys for watching my video. Please subscribe my channel and do likes and comments.